Apikpa turel singna Loktak patata sinduna Loktak then-gatlakpadagi paksana echao thoklakpa asi kokhan batanatana Loktak po henna Fajaba tourist spot ama Oihannaba lengak asina honariba sida Meeyamna Sougatpiyu haina Consumer Affairs Food and Public Distribution ki Minister su oiriba Cabinet Subcommittee ki Chairman Sushindro na phongdokhre wafam asi hojik Loktak pata paisilakpa fumsing sengdoknabage Loktak Development Authority na sathariba thabak yengshinba oina Minister Sushindro na lusingduna ngarang satkiba yengshin khongchat ta phongdokhibani LDA gi official single na satkiba khongchat aduda Minister Sushindro na makha taraduna hai lamdam asida seliba turel amadi leiriba khong masa sing asina Loktak pata punna tasinduna turel amadi khong sing asidagi sentharakpa fata hogdi amadi leivak singna Loktak pat asi then-gatlakpadagi tatana ising echao thorakpani Masi Oihannaba Loktak Pat ki akoibada canal ama tauraga turel amadi khong singna purakliba fataba sing adu canal asida tahawraba matungda canal asina leimatakta tahalaga Loktak tamuk tinkigadabane masina Loktak then-gatlakpana thoaliba khudong sadaba sing Oihannaba ngamgani hojik isingi imai wangkhalaklingai asida phumsing sengbani masigi mathakta amadi makha tarakpa oina ising khara hanthakibaga canal tawba hawragani aduga tapna loisilakba matungda ring road ama lehenduna hojik Loktak ta Meeyam gi lam koifam oiriba asi amuka henna ningthijana semgatuna yamna Fajaba tourist spot ama soidana oiragani haiki Morang turendagi laiba ising adagi stream de thadariba ising jingje masi Loktak manungda direct tahanda bai tare hoji channel sida han taraga channel sidagi power channel sida taraga power channel de mu leimata on the change the adu isubagi sisna one of the boundary mu oiba boundary the na siltation laiba station nam do adu gi hoji ki hariba jaga se tunghalaga adu ki stream du dum chelengi bodo chahi budi ki dum LDA namu siltation nam dum pokhalaga mapan do hapu boundary mu semakada hawa solongi jo ko hoji na semba hore aduna hawa chawi jesu soina mai park ni lowe masisna ko yi Imphal da flood ki maroina damage sima Alakaduni, Mayamna tourist oina. Jadi hujung lain, si Mayam si tourist oina lain si hujung atau hom the satu singi problem tu lain ni na. Tourist oina tu sih coba tourist destination nama hana desi oini henna cuma pumpan nama honorable chief minister ki vision makada kau nanti tahu jadi macam masih kau soal itu mai park ni hai ba, atau ba asam leh